Maraki Mikhalda Singhat A Sida Lamba Yaudana Mai Pakraba BJP gi Mirep Ginswan Hauzong Sinungchil Pung Anitaba Matamda Manipur Legislative Assembly gi Speaker gi Office Semberda MLA oina wasak lokre Ginswan Hauzong Manipur Legislative Assembly gi Speaker Y Khemchana Haunabi Matungina wasak lokhi Housing state asida thengneriba COVID-19 pandemic ka asigi matangda marik chumba paudam ama launaba Ministry of Power gi Joint Secretary BK Dewangan na luchingba Central Team amang ase numitungba matung pung anitaba matamda Imphal da thunglakre miyo yahum na saba Central Team asina Imphal da hek thunglarabaga COVID-19 gi layeng matau karam na chathari amade matau karam na thengnanaba kari thabak paikhatlibage haibagi matangda Dreams amadi Jenims gi official singa unaduna wari sanagani Team asina hayang Manipur gi Chief Secretary amadi Principal Secretary Health kasu unagani Chaliba thasigi kulhumdoi gi numidang nong ka hena chubadagi IMPHAL-DIMAPUR lambi gi manung chena leiriba Khongnem area gi lairok ching amade Karong ani gi lona bada ching lambi ningkhai khibadagi lambi faungna ba yadana leirakibadu ngasi lambi faungna ba yakre BIPL amadi State PWD na honaduna anoba lambi ama kakthaduna semla batungda ngasi lambi asida Dimapur rom dagi lakba amadi Imphal dagi Dimapur rom da chatkadaba gari sing faungna ba yakibani Kaksing District ki Kaksing City Block ki makhada laiba KEIRAK Gram Panchayat na 14 Finance Commission lisingani taramapan kungi sentang makhada IYC KEIRAK ki ground da saba KEIRAK mamang laikai community hall amasung State Finance ki makhada KEIRAK imoinu lampakta saba KEIRAK Bokul Makong Pareng Community Hall ngasi Gram Panchayat asigi Pradhan Ilangbam Ongbi Santi Laimana haunabi matung ina sangaduna miyamda khusinakre Ward Development Committee singi makhada mathau tauriba labor singi tha tara khusuman pithokpiyo haina lamdam asigi tongan ba mafam singda ngasidagi labor singna mathau lepaga loinana khongjang jangsin ba hokre All Manipur Ward Development Committee Skill and Unskilled Labor Association imideg makhada matam kuinadagi pidana lakpa sinmi singi khusuman athubada pithokpiyo haina Thoubal Municipal Council gi gate ngasi sinmi singa wakat khongjang jangsin khrei Oinam AC ki manung chenba ngai khong khulendagi Bishnupur taba sabal lambi gi LOKTAK cliff irrigation gi canal mathakta nauna sawa RCC gi thong ama Manipur Pollution Control Board ki chairman su oiriba Oinam AC ki MLAL RADHAKISHORE na hongnabi matung ina sangaduna miyamda ngasi khusinakrai sangabagi thauramda PWD Bishnupur Division gi EEKS nungsibabu thong asi sabada achobo thodang loriba Young Career Development Association gi president KH Sudon Secretary su oiriba retired manager NHPC T Sam Kumar amade lamdamdugi lomi kya su soryaki Assam Manipuri Sahitya Parishad ki President Dr. Karam Ibungo Halna Thasi ki Chaichet Kunmanga da Hozai da Leiba Aibagi yumda ikhang khanghodana masagi anaba amana maram oiraga laikhidabada Assam Tripura amadi Manipur gi luf kyana awaba phongdorakli Saknai raba iba asina laikhidabada Manipur leiriba tongan ba literary organization kunipan gi apun luf ama oiriba Union of Associations of Manipur Writers na awang bathakta awaba phongdokpaga loinana ikai khumnabu ulakli